ngase phongkiba tongan manipuri sifumsing amasum thokiba thawdo wathoksingdagi maruoibi ipausing myamda thamjagi ahanbada poknafam pausidagi lokusaraga Meitei sing social media war active oiba watkhi poknafam pausidagi koki sing ni manipur me ahumdagi thoklibi hingsa gi thawdo sigi mamangdagi social media x ta mapung fan active oina thabak tokhi adubu Meitei sing ni irang asi thokraba matung numit kya ni hawkraba phabu social media x ta active oiba ngamkide irang asigi mari leinana cookie singna mapung phana sem saraba account sahum gani pan hangok tuna tuan ba post lising kunthra ga mathoi ga samri ga humpu gani thoi tweet to bo matamda retweet masing lising maudra ga mari ga samapan ga mapan yob ngamki amaram na Meitei sing original account humdra ga tere na tweet lising taruka sahum ga kunthra ga mapan tawo matamna subna gi retweet lising taret ga sani pan kunthra ga tere gi hen ngamkide Manipur ki irang siga mari laina University of Michigan Palamasum Independence Researcher Agarwal na piba report ki matungina Susampur open gym mai thaki badurigi hauraga cookie singna April kungani panigi social media X ta mapung pan sem saradun active oiba ki masigi matung irang haurakiba numit May gitang ahumdagi cookie jau kangnupna X ta anoba account kya hangdoktuna angakpa phangna active oiba horaki nakala maramda Meitei singiri social media X ta mapung pan active oiba ngakide irang si thokraba matung internet thingraba Susampur akhanaba aronba mafam ama semduna internet facility phanganba loidana mafam adurigi social media war sataki Al Jazeera gi report amabu Susampur cookie gi civil society organization gi lusingba mana residential area amada leiba internet ki khudong saba phangba akhanaba ka amada kusaki ka aduna cookie jogi nupa kya phone amadi laptop sijinaduna mathau toramba thingnaki cookie gi lusingba aduna reporter aduda internet hack tawnabi kidama hacker da lupa lakh amadagi lupa lakh 1.5 hawa pi hansu tamnaki Delhi da based over narrative research lab University of Michigan gi Zoyzit Palamasum Independence Researcher Agarwal fang report ki matungina irang si hack thokiba numitagi horaga atenba numit kharani gi manungda cookie community na X account sam nanki makogi lusingba singna akhanaba yumama da famlaga internet access tawba loinana P3B gi miyam da irang sigi matangda makoi goeba wafam hanganaba thabak hauki Narrative Research Lab ki matungina cookie singna hangliba X account gi sada yangkhiga mathoidi May gi tang ahum amasum asigi matungni adubu Meitei singna X ta hangliba apunba account gi sada nifu khaktana May gi tang ahum gi matungda hangmani May tha khakta da cookie zone X account samga nifu hangba da Meitei singna subna gi account khumdra rong tamak hangmangki adubu June thada di cookie singna account nifuga manga hangba da Meitei singna account yangkhiga manga amasum July thada cookie singna account kuntra hangma matamna Meitei singna account nifuga ni thoyangki irang si hek horakpari cookie gi association ITLF na sarkar amadi Meitei gi lusingba singi mathakta akan ba propaganda sing sijinaduna publicity tawba horaki adubu matam sida Meitei singi makhiti gi di subna gi lusingba amatana social media da amata oiba kholaw thamangam kiti ITLF na June gi tang Mari dagi WhatsApp group ama semdana cookie gi lusingba singa masum national media gi journalist sing hapsinduna makhoi goiba kholaw media thamoraki cookie singna irang se hek horakpari gi separate administration for cookie haiba wafamasi hashtag tawduna social media da P3B gi mipum tingna khangana ba khonaraki hairiba wafamasi cookie singna nongmata account samaga taradagi tadana sijinaduna publicity taraki adubu irang si thokraba matung khara thengna Meitei singna narco terrorism amasum illegal immigrant haiba wafamasi sijinaduna hashtag tawba horaki adubu hashtag kaungdi yamna nemki hairi hainisu pausna makhatana fongduragli amarongdana irai numit suti oibagi wafam ain gi wangmadani CS Susampur da base tawbani haiba join student body haina mingthorna loop amana public notice ama thukduna WhatsApp group na singma social media platform singma thadorakpa state government na thingnare notice adu da yawriba warol singaduna housing state asida oiriba law and order gi phibam si hena akaiba thonmaye notice asina institute sing amasum mafam singbu nauna maming thonana ba thorang tawnaba amasum Susampur gi town da liba DCSP ZEO ADC government ki school sing college sing bu irai numit khudingi suti oigadabani haiba warep laure haina lauthukliba si ain gi wangmadan haina Manipur government ki chief secretary Dr. Binit yo 60 role man haidi asiguma mathong hokta basirol asidagi pamdaba thaudok thoktana state government lokot pya ba akan basaksin tharang sing khali
Masigumba communal harmony santi oina puna hingminaba internal amasum national security da akaiba piba yawa sirol sing thadorapa si state government na yamna lumna amasum section lauduna government gi mayuk thabak tawbada senari besing phana ba thabak kudimok pakhali miyamna masigumba ainiya da mongna makal kyagi media gi khuthang thadorak diba sirol sida thajaba tawbigano amasum pamda ba thabak natragan hingsa gi ba thabak amata induna satpigano haina su sirol sina makhata na haidi Makasa tharapoina BJP na MLA taret ki mathakte action lakona ba se thakre sada BJP na separate administration ki demand support obulaiti masida yawri ba minister ani yawba party ki MLA taret ki mathakte action lakona ba central leaders in the se thaduna takshin balaikre haina party sigi state president a sada devi na phongdokre hauki ba yum sekesa numita kumalampa youth hostel relief camp da irang sigi manungda Popo angamagi sawumba thoramda sarugya ki BJP Manipur Pradesh ki President Esada Devi na paumisunda hangbohong amada kuki MLA tarana separate administration demand to laiti haina pakumpiki separate administration demand to BJP ki minister ani yawba MLA taret adubu party na kankhalaga thamba man mona party President Sada Devi na paumida on khatlaga atokpo hanglaga maki pakum na thaikibagi thawong adu social media da viral rakhi Kanagumana maki matakta pena wafam sing thamnara kraba matung Sada Devi na Manipur gi separate administration demand to ribe MLA taragi manungda BJP gi separate administration demand to ribe MLA taragi manungda BJP gi minister ani yauna MLA taret yauri habisi ngasi paumi sing unaba mada phongtokhi BJP Bharatiya Janata Party gi thambal sangne na party gi state ki masak naiba thaupu bu sing yauna pangthokiba paugi mipma dura Sada Devi na ki Separate administration ki demand ki sign tawriba MLA tara adu ki manung BJP ki taret KPA ki Kuki People's Alliance ki aniyamasum Independence MLA amayawri Sada ki BJP na separate administration tan manati Kuki MLA na tanani BJP na separate administration ki demand support awraiti masigi mayok party na lebli masida yawri BJP ki minister ani yawba MLA taret ki mathakta sab action lakanaba state party na central leaders in the se thaki bisulakre BJP na Manipur ki integrity ki namak lebri Manipur ki separate administration people yaroi habisida lengden lagi party na masida support tawroi haina e Sada Devi na phongdokhin Panmayai BJP Manipur Pradesh na mamang na su separate administration demand tawbada yawri mamakoi gi MLA taret ki matakta action lakanaba central leaders in the se thakre haina phongdokiba lerbane aduma po hausi phawbdi MLA sing adugi matakta action lakalakpadi leitri haina su pawsta makata na palakli amaromdana Linthoi ngambi Hamzit misi hayeng miyang mi pham pang to kadori Linthoi ngambi Hamzit amasum Pizam Hamzit mi hat ki ani hat asiga mari lena October 10 ga mapan ngi thilpung ama taba matam na miyam gi ba mi phama tagel kolom laikai community hall pang to kadori mi phama sida mohairu ani ki mi hat asigi mayok to CM ki ba JSC CSO mohairu lupsing mera pai bi club amadi lairiba khul khudimana sarugya bi yohaina laikhidrabi luwang bi Linthoi ngambi gi mapa hizam Gulzit amasum Pizam Hamzit ki mapa Pizam ibongo sawbina ani na phongdokre ngasi tagel kolom laikai community hall pangthoki ba pawgi mipma mada Pizam ibongo sawbina hai isa ani gi mihada si kang ki wathuk manung thopa oiraga su atamna na tawge haiba matagum thokibana wayel sa thapam thoi laikidraba mahairu ani ga haksang sing athupa matamda imungun sinabiyo mihada si gi mati daina pharaba mi sing fast track court amada oil sa thabiduna sab maral laibising puthapyo JAC amadi imung manung na thamni ba wakat singasi mari leinaba singna positive response amata laktaba amadi lokot pidrabanina CBI da sinari basi na thaiduna thamlabani haina khanje maramuduna lakliba October 10 ga mapan numaisung numiki nungthil pung amata pa matamda JAC amadi imung manung na tagel kolom laikai community hall pangthokadariba miyang gi mipmasida CSO Mairu Loop Singwera Pai Club Amadi Lairiba Loop Kuding Magna Sarugya Biu Masu Mateng Pang Biu Haina Ibungo Bina Fongdoki Linthoi Ngambi Apokpa Hizam Kulsin Haki Isa Ani Bumia Tina Hatpi Kraba Matung Madura Siena Marale Sing Paraba Pawba Ashibak Sang Pangani Haina Ngaibi Abangaira was a positive response Amata Pamangamdri Miatina Hatkiba Shida Siena Mi Singi Matata Asuma Wheel Satabiduna Matik Saba Serakpi View Miada Siga Madi Liner ZACMS Imung Manung Lakliba October Kunya Mapana Pangto Kadoriba Miang Mipum Masida Mipung Kudimona Seruk Yabiduna Warep Amalomina China Su Kulzina Fongdoki Amarondana Mera Hawk Songbi Sana Kunung Tunglaraba Singi Kulakasung Okre
ipa ipuna thamlamba lamkhaini aigini nangini haina kansinaduna thugaibi yaroi sana jawbala semba aikhogi ipa ipusingna ikhengna yalama ngamkhaini masibu laiminariba purupsingna aigini nangini haina kansinaduna thugaiba mase tahanba yaro haina Rajya Sabha ki MP su oriba Manipur gi ningthau sana jawbala sembana phongdokre State Levels Organizing Committee on Mera Hawk Soma 2023 na yang Mera gi Thanil Lumita Pangtokadoriba Singmita mi ani gi marakta ngalinge matamdagi kiduna lakiba nungsi lipun adu uliba kumayama oiriba Mera Hawk Soma tharumda sarugyanaba athen pot loinana sana kunungda karakiba singi kulaka singamasam makoge loinana ko mi singbu harawta taram okpigi tharama mangasi numidang wairam sana kunungda pangtokre thauramadu sana jawba leshi manaki aikhogi ipai pusingna lamda masigi lamkhai nongpokta ningthi torel awangda barak river yauna yalamani ipai pusingna thamlamba ngamkhai dunga sidi piksin khiduna khujin mamai mukta ngaire haujik lairiba miro lekhoina lairik lesu haire chakhatle haiduna lamda masigi lamkhaida lamma setama hapsinba ngamanati masida aikhoina aigi lamni nangi lamni haiduna kanchinarakpigi mawong ama taunarakpa sleb thibani ngasigi mirol aikoina ngasi taunariba khanariba wakhalon asi ikaiba pungani lapudariba tunggi mirolna aikoi bukari haina hogani haibisi khantapa phai mangna makhatan hai ngasigi mirol aikoina lebak sigi damakta kari tawkhre haibisi phurup khudimakta hangni ipai pungna thamlama ngamkhaigi sangdagi ka haina piksilakpo phawba aikoi masel lammunaba si pangdabani yam ikaiba pukminasi laisema haiki Meitei phurupna lairiba makha ipai pungna thamlamba lamma set amata kaiba yaroi masigi damakta ri Meitei na haujik lan sumariba sisu laiminariba aikoi aigi magi haiba apikpa maset makai oibo wakhalon thatoksi masida ikaiba phaminasi aigi haiba tungoinaraga aikoi haiba wakhalonduna punna sangsiminasi tungkoina nungsi sanana hingminasi Mahaurol lagi hauna singmi amasum tamigi aset pamaris hena sashinana kumai si pangthoklibani laibak thibani komsi saye sidi nungaitaba ningamdaba amagaloina pangthokadori tha tarulo masilamna masida yamna thuoningdaba thawdok kya thokti adobu isil ina oibigi mariedu awaba tarba matamasida su ngakli haiba utnaba mamingtagi oina laigi saifhadraba satnabi dukhok tawraga harau kumegi saruk yahonna pangthoknaba hona sen sulasemana phondoki haramadda Jusem Sempong village Thawaijau Khundung village Tumnopokpi Thangal Surung Sokbau Ramba Liyai village Liyai Khunung amasum Andro Khulsing asigi kulakpasing saruk yakhenasu pausna makhatana phongdorakli atopa paw manamo Police na fanaba tanariba popular amasum debengi anticipatory bail player court na dismiss tawkre hoyelan pawdi ga lakho saraga to pamaroiba pawsung myang thamjage thasi ki taraga humdoi gi nungthilda congress bawon gi political party tarana mass peace rally ma rasbon tamna satuna governor da memorandum pishin khibegi khongchan kangla pakmana ki mapam amada mathau pangthokpa CTPS ki sub inspector and gavaskar da khut thana na bo khotna yamasum fazadaba oiwata sing sijnaki haibigi SARS da city police na register tawduna case da marueba accusing ni haiduna SARS toriba youth congress ki president ningthaujam popilal sai kungani pan apokpa and ramesh phayeng mayai laikai amasum haukiba mikhal lamlai assembly constituency da party sigi mere boikiba asoibam deben chai nipugumari apokpa laikidrawa a rabungo lamlai mayai laikai da libana session judge Imphal East ki court ta anticipatory bail pibinaba tawrakiba player ko na dismiss tawkre and popular gi mekedi anticipatory bail pibinaba criminals miscellaneous anticipatory bail case number 76 of 2023 file tawrakibani aduga adeben gi mekedi na criminal miscellaneous AB case number 75 of 2023 file tawrakibani makui ani na player tawrakagi matungina ko na CTPS da gi report kawraba matungda ngarang bail player animaki hearing pangthokibani aduga hearing adugi order na ngasi laphukhibada makui ani gi bail players ngadu dismiss tawre haikibaga loinana police ki IO na case asigi makha taba investigation satharakpada law gi matungina sathagadabani amasum hektamak makui ani bu pharoidabani haina sukhanki anticipatory bail pibinaba haijarakhiba miyoi taruktadi court asina bail asima pikre court na bail pikraba atopa miyoi singaduna anticipatory bail number 74 of 2023 wayangbam anat 77 of 2023 Alfred Huisum 78 of 2023 Malemganba Laithangbab 80 of 2023 MD Satar Ahmad
81 of 2023 MD Siras Ahmad, 82 of 2023 Prayoranjani. Makoi tarappu karigumba police na case asiga mari lainana farabadi lupa lakh amagi personal release bond amasuma asiga manaba surety amamamna thadokadabna ki. Ado manama makoi taruma court asigi ayaba yaudana Manipuri mapana satpa yaro hakensu pausida su phaklakli. Atopa pawamana tha taret ki tolo pidrabadi IMC ki employees sing thabak leblagani. Imphal Municipal Corporation Employees Union at Tholakpa Sirol Amada, Corporation Asigi Employees in Gitata ki Tulop Kumza English and Kungo April the October Paugi, Matang Tagi Taruk Paugi Manung the Pitok Trabadi, Tangnaba no Mit Matang Tagi Tarik Yupung Mangaga Makai the Corporation Asigi Employees in the Tabak Lepegi Kongzang Silagani, Kongzang Asida Corporation Asigi, Contract Amasum, Master Role Employees in Show. Konsin hari employees ingi tolo pitopina watha siki taraga mapana municipal commissioner ayi bisirol pisin grabasu pakhum amata pirakithabne maramasne employees na nungtigi sara phawba puba ngamdabagi fibamna lakli haiden su pawsna spalakli atopa pawamana mo embarrass makhatana police custody lokre tha siki taraga marigi numidang Imphal West ki sagarot khoirakum lekaida Nomai kap tu na nupi ama yaw na miyoy mga suwan kiba thawdo ki matang na Imphal PS na lokot pa kesta maru ebe equis na hay tu na SARS story ba wang khay ning tem pukri mapal lagi manohor mayum bari say kuntra apok pa balras po police na makata na numit marini ki custody di malokre kesa siga mari lay na mahak thas ki kun nga matoy da faki bani aduga court puthogla ba matung nga si pawa police custody di malaw na custodials interrogation sa tharaki bani ngasi mak police custody gi matam loiraduna police ki makai digi maku CGM Imphal West ki court makhatana police custody remand player toroduna physicals appearance to hona bona ki adu maina mak ma court puthorakani tabadigi miyoi khra court tamna thumjilakhi badigi thoning daba thawdok tholaktana bagi damak ma police na video conferencing gi kuthangna court puthorakhi bine aduga police ki player ayab piraduna court na makhatana numit marini gi police custody remand pi ki bine Panmayabadi case asiga mari lainana police na mangondagi .45 ki pistol ama magazine kap yari bamaru kun fogat kibaga loina nongmay asigi license sis tawkrabani maki mamang case asiga mari lainana fogat kiba miyoy mangana jail da thajin krabani hari atopa pawmana mo piglibi masanupi gi ikai khunaba mangal lamba mapa senai di ki farbraga jail da thajin kre Masama ki say tarag humday kata ngay dibi masanupi ikai kumnaba manghalam laga mayum thadok tuna lot kiba miyoy ma thasigi kungani thuki numidang ra senagi adam bakam dagi faraga transit rima lauduna puraklaba matung ngasi jail da thajin kre miyoy dugi maming pauram zuan kamai say kuntra humde apakpa saranpau kamai kawi none district ki nungba Maryland's colony tagini thawdo asigi matangna ma ki loina bina thasigi anida report torakpadigi nungba case na case ma lokhalaga ma ko senai digi faraga ngasi pawo police custody remand lauduna thamlakhi bane aduga ngasi ma ki remand gi matam loiraduna special judge proxo Imphal West ki court puthokuna judicial custody remand player torakpada ko na ayaba piduna ma ko mathang thagi tara phawa jail thajin ki bane hari makasa tarak poina hoyelan paw sidana sumna report tawri Meitei laidiba makai di Manipur gi ngamkai mangba yaroi masigidamak lan thengnari bani laisemba mera hok songbagi thoramda anal maring mau tangkul thangal khurkhul phayeng kauktruk laimaram liyai amasung tauksem kulgi khunjasna saruk yagani hayeng pangthokadaba mera hok songba thoramda saruk yanabagi damanga sinumidang wairam thunglakhiba singmi singbu sana kunungda tanana opa puari gi lamai sing hangana yenglurabadi Manipurda aigilam magilam haina maset tanaba ikai lamdam sida lairiba phurukang punamaki mapung oiba wakhalonda amatu oina laiminasi haina Rajya Sabha gi MP su oiriba ningthau laisem sana jawban phong tokre wafam asi mausagum na hayeng kangla amasum sana kunungna pangtokkodariba meragi thanil numiki mera hogdong thoramda saruk yanabagi damakta mangjongna sana kunungna thunglakhiba singi tunga phurup singi miyoi singmu mera hoksongba thausulumna sinduna sana kunungda opagi thoramda saruk yaraduna phongdokhibane laisema sana jawbna phongdokhibida nungsi sadana ingna singna laiminaramadu hauzik thoonidaba thawdok sing tholaktuna yomai thaba misimina kai yorpadigi miyoi lising humdragi mayada relief camps in the lady. Piva must quiet again a level tivene. Houses sumapung pana tang do laitaba pang the Luina, house oiliba pibam sida, mera hoxum wikitaramasi, lie you ever toram pangtuna wiki panamda, taurang zavani. Nasigi mirol that hiding with it.
ꯁꯤꯡꯇꯝꯗ ꯂꯩꯔꯤꯕꯁꯤꯡꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯗ ꯍꯪꯅꯤꯡꯉꯤ꯫ ꯄꯨꯋꯥꯔꯤꯒ ꯌꯦꯡꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯝꯃꯤ꯫ ꯅꯣꯡꯄꯣꯛꯂꯣꯝꯗ ꯅꯤꯡꯊꯤ ꯇꯨꯔꯦꯜ, ꯑꯋꯥꯡꯂꯣꯝꯗ ꯕꯥꯔꯥꯛ ꯚꯦꯂꯤ ꯌꯧꯗꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯖꯨꯜ ꯃꯋꯥꯏꯃꯨꯛꯇ ꯄꯥꯛꯂꯕ ꯂꯝꯗꯝ ꯑꯣꯏꯔꯦ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯥꯛ ꯆꯥꯎꯅ ꯊꯝꯕꯤꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯛꯁꯤꯜꯂꯒ ꯂꯩꯔꯦ꯫ ꯆꯥꯎꯈꯠꯂꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯔꯕꯁꯨ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯂꯝ ꯍꯥꯞꯆꯤꯟꯕ ꯉꯝꯂꯕ꯭ꯔꯥ ꯍꯪꯈꯤ꯫ ꯃꯁꯤꯗꯤ ꯉꯝꯗ꯭ꯔꯒ ꯈꯨꯖꯨꯜ ꯃꯋꯥꯏꯃꯨꯛꯇ ꯄꯥꯛꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯒꯤ ꯂꯝ ꯃꯥꯒꯤ ꯂꯝ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯃꯁꯨꯡ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡ ꯅꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯨꯡꯂꯕ ꯍꯧꯔꯦ, ꯍꯌꯦꯡ ꯊꯨꯡꯂꯒꯗꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯍꯌꯦꯡꯒꯤ ꯊꯧꯔꯝꯗꯨꯃꯛꯇꯗ ꯉꯁꯤ ꯊꯨꯡꯂꯈꯤꯕ ꯊꯪꯒꯥꯜ ꯒꯨꯔꯨꯡꯒꯤ ꯈꯨꯂꯥꯛꯄ ꯅꯥꯒ꯭ꯔꯤꯛꯁꯤꯡ ꯀꯥꯗꯩ ꯀꯩꯅꯤꯅ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯂꯥꯟꯅ ꯊꯨꯒꯥꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯍꯟꯅꯅꯕ ꯍꯣꯠꯅꯕ ꯌꯥꯎꯔꯦ꯫ ꯃꯣꯕꯥꯏꯜꯗꯤ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯂꯩꯒꯅꯤ, ꯅꯨꯡꯗꯤ ꯅꯨꯡ ꯑꯣꯏꯅ ꯂꯩꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯔꯣꯏ꯫ ꯊꯨꯒꯥꯏꯅꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯂꯥꯛꯄꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯠꯁꯤꯟꯍꯟꯗꯨꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯁꯤ ꯍꯥꯏꯈꯤ꯫ ꯍꯌꯦꯡꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯊꯧꯔꯝꯗ ꯑꯅꯥꯜꯒ ꯃꯤꯇꯩꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯌꯥꯎꯅ ꯃꯔꯤꯡꯒꯤ ꯂꯥꯟꯒꯤ ꯖꯒꯣꯏꯅꯆꯤꯡꯕꯁꯨ ꯎꯠꯀꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯥꯜ, ꯃꯔꯤꯡ, ꯃꯥꯎ, ꯇꯥꯡꯈꯨꯜ, ꯊꯪꯒꯥꯜ, ꯈꯨꯔꯈꯨꯜ, ꯐꯌꯦꯡ, ꯀꯥꯛꯇ꯭ꯔꯨꯛ, ꯂꯩꯃꯔꯥꯝ, ꯂꯤꯌꯥꯏꯈꯨꯜ ꯑꯃꯁꯨꯡ ꯇꯥꯎꯁꯦꯝꯅꯆꯤꯡꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯃꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯦꯟড ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯍꯧꯔꯩꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯍꯧꯔꯩꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯧꯔꯩꯕꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯧꯔꯩꯕꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯑꯦꯛꯇꯤꯡ ꯀꯟꯚꯤꯅꯔ ꯑꯦꯟ ꯁ꯭ꯌꯥꯃꯥꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯟ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯂꯤꯕ ꯊꯧꯃꯤ ꯀꯌꯥꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞꯁꯨ ꯂꯧꯈꯤ꯫ ꯃꯤꯇꯩꯅ ꯇꯥꯕ ꯃꯐꯝ ꯈꯔꯗ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯇꯝꯄꯥꯛꯇ ꯈꯨꯜ ꯉꯥꯛꯆꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯒꯥꯔꯗꯇꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯂꯧꯈꯠꯂꯤꯕꯁꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯒꯤ ꯇꯩꯑꯣꯟꯅꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ, ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯁ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯋꯥꯔꯦꯞꯅꯈꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯒꯤ MLA 10ꯃꯛ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯁꯤꯡꯁꯨ ꯂꯧꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ꯫